Drop it. Hi guys! Ngasidi, atsapot khara charni. Sida momo leire. Thau mayam to. Adaydi si chujak afutpane, si butter, aduga chicken lollipop, chicken wings leire. Aduga sina soup ne, haidu ani sidi. Aduga sina horen si miyam ne chaba loirakpada chadoine. Makhan ne sida yawise. Chaba hawrse. Momo chaba hawrse. Kasi mo khut loin jay. Khut hama abane hoi khut yam sieng de. Silo sauce leire, chili sauce. How? Morok sai. Drop it. Yang chaba do. Sister say kay lam dayo. Thang may ban de ba. What Chujak ne. about that? Maku amani tang hapaga omsalaga futpan. Thum kitang yaw di butter sa tay san ge. Kay na tay ni. Yes, I see the How niya? moon. Ako ba yung masaya soya ko ni kata. Okay. Yeah. Ano sa mana? Lollipop. Echin mo sa ko. Ang katala ng video. How ra? Namsan dati. Ama. Ako. Sorry, sorry. Okay. Si samde chajo kasu kaida ba? Ayun. Hindi ba tayo yam taning gabi? Tigas sa kasu na. Momo di titit ng view. What this? Once more just how in it. How do? Yam do. Martinelli school kagre aduna ne. Ma yaudris. Nantay dum yawani ko. Magi suti laiba Sunday gumada. Nami na daw mga
要不要擦这面呢？Very silent today. Mình là em của mình ạ. Anh gọi là sợ nè. Giọt kìa. Giọt kìa. Rồi, tôi làm nào. Chùa đấy tự. Răng khay kìa hôm nay thì chưa giọt kìa. Tang như là không như là Không vậy. Tăng nhỉ? Tang như là cái là gì nào kìa. Không vậy. Tăng nhưng mà. Ai bảo yên mà không mà tao rồi yên skin cha bay tiền mà tông là thật anh bảo phải đó tao thua ông ông bà nên thế ông bây giờ mình làm cha bay đẹp số rồiตัวอันทงบริจาคไป 아유 통물이 짱인데 아따오고 막 앙어오고 막 짠이 아프도 막 거기 좀 내게 통도 통노 얌레 토고 잤다 오늘 예쁘 맛있어 하 맛있어 하 이거 ยำเชื่อไหมอ่ะไอ้การที่เรามันสักเซครับมันต้องใช้กันหรอแล้วอันนี้ใช่ไหม 허지 안 되는 거야 근데 아까 만나 เยอะจังเลยน้อย 똥 จัง 가는 เลย 거 아니야 เปิดประตูกระจกตัวแบบชิมอีกทีเลยมั้งลูกไม่ได้สิลูก 너 둘다 해는 다 올려주면 spoon dari più matahap brush light eh with the brush not kailangan deh brush sama brush kita dulu samprasin dala diam ham naman 이거 왜 했는지 aduh anh sao anh hôm respect em cần mình bilat this is for mukbang vậy mukbang 진짜 맛있다 먹어 보여야 돼 Mau saya gak mga marah. 괜찮아 Satu. don't worry Simpan dulu sendiri.
ꯑꯩꯁꯨ ꯃꯨꯛꯕꯥꯡꯒ ꯑꯃ ꯅꯝꯃꯁꯤ ꯈꯪꯗꯦ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯊꯣꯡꯗꯥꯏꯅꯦ ꯑꯩ ꯄꯨꯔꯥ ꯑꯣꯛ ꯑꯣꯜꯂꯤ ꯆꯥꯕ ꯌꯥꯝ ꯐꯕꯅꯦ ꯑꯩꯅ ꯑꯆꯥꯄꯣꯠ ꯈꯛꯇ ꯆꯥꯖꯅꯤꯡꯕ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗꯕ ꯂꯣꯏ ꯐꯪꯉꯛꯑ ꯀꯌꯥꯗ ꯑꯣꯏꯅ ꯆꯥꯕꯁꯨ ꯆꯥꯕ ꯑꯗꯨꯕꯨꯗꯤꯁꯨ ꯍꯥꯎꯕꯅꯦ ꯍꯥꯏꯕ ꯍꯥꯏꯕꯤꯁꯦ ꯈꯜꯂꯝꯕꯅꯦ ꯑꯩꯅ ꯄꯨꯛꯁꯨ ꯊꯟꯁ ꯆꯥꯔꯣ ꯆꯥꯔꯒꯦ ꯆꯥꯎ ꯄꯥꯝꯃꯨꯏꯌꯦ ꯌꯥꯔꯦ ꯂꯣꯏꯔꯛꯄꯗ ꯇꯨꯝꯅꯕ ꯍꯩ ꯈꯔ ꯆꯥꯔꯒꯦ ꯌꯥꯎꯔꯤꯁꯦ ꯀꯩꯀꯩꯅꯣ ꯍꯩꯀ꯭ꯔꯨ ꯌꯥꯎꯔꯦ ꯍꯩ ꯃꯈꯜ ꯃꯈꯜ ꯆꯥꯔꯣ ꯑꯗꯨ ꯂꯩꯌꯦ ꯑꯗꯒꯤ ꯁꯤ ꯀꯩꯅꯣ ꯍꯩꯇꯨꯞ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯁꯦ ꯀꯩꯅꯣ ꯁꯤꯅ ꯃꯥꯜꯍꯩ ꯑꯀꯪꯕꯅꯦ ꯁꯤꯗꯩꯁꯦ ꯑꯗ ꯁꯤꯗꯩ ꯃꯇꯨꯝꯁꯦ ꯉꯥꯔꯤ ꯃꯥꯟꯕꯁꯦ ꯑꯁꯤꯁꯤꯒ ꯀꯩꯅꯣ ꯍꯩꯅꯧꯒ ꯅꯨꯡꯁꯤꯗꯥꯛꯀ ꯀꯩꯀꯩ ꯇꯧꯔꯒ ꯃꯣꯔꯣꯛ ꯀꯩꯀꯩ ꯇꯧꯔꯒ ꯁꯦꯝꯕ ꯄꯣꯠꯅꯦ ꯁꯤꯒꯤ ꯍꯩ ꯃꯈꯜꯁꯤꯡꯁꯦ ꯁꯤꯒꯤ ꯁꯅꯥ ꯏꯆꯤꯟ ꯍꯥꯏꯔꯤꯕ ꯁꯤꯗꯒꯤꯅꯦ ꯀꯩꯅꯣ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇꯅꯦ ꯁꯤꯁꯦ ꯃꯣꯏꯗꯒꯤ ꯍꯩ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯐꯪꯕꯅꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯀꯤꯍꯣꯝꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯀꯤꯍꯣꯝꯁꯦ ꯌꯥꯝ ꯍꯥꯎꯖꯥꯠꯅꯦ ꯉꯔꯥꯡ ꯐꯅꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯅ ꯐꯅ ꯁꯨꯝ ꯁꯤꯛ ꯆꯥꯊꯣꯛꯄꯗ ꯂꯣꯏ ꯍꯟꯊꯈꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯩ ꯃꯪꯒꯦ ꯑꯗꯩ ꯀꯩꯗꯤ ꯂꯣꯏ ꯐꯪꯕꯅꯦ ꯈꯪꯗꯦ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯐꯪꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯁꯅꯥ ꯏꯆꯤꯟ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯗꯨꯀꯥꯟꯒꯤ ꯌꯣꯟꯅꯕ ꯈꯣꯠꯄꯩꯁꯨ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯁꯤꯗꯒꯤ ꯁꯤꯗꯒꯤ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯒꯤ ꯖꯤꯃꯦꯜ ꯀꯩꯀꯩ ꯂꯣꯏꯅ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯁ꯭ꯋꯥꯏꯗ ꯏꯖꯔꯛꯀꯦ ꯆꯥꯔꯁꯦ ꯑꯩ ꯁꯤꯗꯤ ꯇꯦꯁ ꯇꯧꯗ꯭ꯔꯤ ꯑꯇꯣꯞꯄꯗꯤ ꯂꯣꯏ ꯆꯥꯔꯦ ꯁꯤꯗꯤ ꯆꯥꯗ꯭ꯔꯤ ꯅꯨꯡꯁꯤꯕ ꯃꯅꯝꯁꯤ ꯍꯥꯏꯅ ꯁꯤꯠꯇꯣꯛꯀꯦ ꯍꯥꯏꯅ ꯇꯥꯁꯜꯂꯝꯃꯦꯕ ꯍꯥꯏꯅ ꯊꯥꯛ ꯁꯠꯇꯣꯛꯄ ꯉꯥꯔꯤꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯁꯣꯏꯕꯨꯝꯒꯤ ꯇꯥꯏꯞꯇꯅꯤꯀꯣ ꯍꯥꯞꯄꯤꯁꯦ ꯎꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯇꯥꯏꯞꯅꯤ ꯁꯤꯁꯦ ꯆꯛ ꯆꯛ ꯁꯥꯏꯈꯤꯕꯗꯣ ꯅꯠꯇꯕ ꯎꯝꯃꯒ ꯌꯥꯝ ꯍꯥꯎꯕꯖꯥꯠꯗꯣ ꯅꯨꯡꯁꯤꯗꯥꯛꯁꯨ ꯌꯥꯎꯋꯦ ꯃꯣꯏꯅ ꯍꯥꯎꯋꯦ ꯈꯨꯆꯨꯞꯇꯣ ꯂꯥꯏꯔꯤꯛꯀ ꯄꯥꯅꯀꯣ ꯆꯥꯎꯕ ꯌꯥꯅꯤ ꯍꯧꯖꯤꯛ ꯈꯔ ꯑꯉꯥꯡꯁꯤꯡ ꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡꯉꯦ ꯍꯥꯏꯕ ꯈꯟꯗꯣꯛꯑꯁꯤꯗꯤ ꯎꯝꯃ ꯂꯩꯕꯗꯣ ꯃꯤꯅꯤꯠ ꯐꯅꯌꯥꯝꯗꯤ ꯆꯠꯈ꯭ꯔꯦ ꯎꯝꯃ ꯍꯩꯇꯨꯞ ꯈꯔ ꯊꯨꯝꯕꯤ ꯌꯥꯛꯇꯣ ꯑꯗꯨꯒ ꯍꯩꯀ꯭ꯔꯨꯁꯨ ꯑꯊꯨꯝꯕꯤꯗꯨꯅꯦ ꯁꯤꯜꯂꯦ ꯅꯪ ꯀꯤꯍꯣꯝ ꯆꯥꯈ꯭ꯔꯕ ꯆꯥꯎꯕ ꯍꯥꯎꯕꯁꯦ ꯍꯧꯖꯤꯛꯅ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯇꯣ ꯆꯥꯕꯅꯤ ꯁꯤꯁꯤꯗ ꯍꯩꯅꯧꯗꯣ ꯁꯤꯅ ꯃꯥꯜꯍꯩꯅꯦ ꯁꯤ ꯍꯩꯅꯧꯁꯨ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯤꯜꯂꯒ ꯃꯣꯔꯣꯛꯀꯅꯦ ꯃꯣꯠꯇꯕ ꯌꯥꯎꯋꯦ ꯌꯥꯎꯋꯦ ꯅꯪ ꯌꯥꯝ ꯃꯨꯏꯌꯦ ꯉꯁꯤ ꯍꯥ ꯅꯪ ꯌꯥꯝ ꯃꯨꯏꯌꯦ ꯃꯨꯏꯌꯦ ꯂꯥꯏ ꯖꯒꯥꯁꯤꯅꯁꯨꯅꯦ
ꯁ꯭ꯋꯥꯏꯗꯅ ꯉꯧꯊꯣꯛꯄ ꯌꯥꯝ ꯍꯥꯎꯔꯦ ꯄꯨꯛ ꯄꯤꯛ ꯊꯜꯂꯦ ꯇꯨꯝꯅꯤꯡꯉꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯒꯥꯏꯁ ꯕꯥꯏ